ꯑꯍꯥꯟꯕ ꯇꯦꯟꯗꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯊꯥꯖꯅꯤꯡꯉꯤꯕ ꯄꯥꯎ ꯑꯃ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯃꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯍꯥꯟꯕꯗ ꯀꯣꯂꯦꯖꯇ ꯐꯣꯝ ꯂꯧꯕ ꯆꯠꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛꯇ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯂꯥꯛꯄꯥꯠꯇꯒꯤ ꯉꯉꯣꯝ ꯁ꯭ꯔꯤꯅꯤꯕꯥꯁ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃ ꯀꯨꯝꯕꯤ ꯀꯣꯂꯦꯖꯇ ꯐꯣꯝ ꯂꯧꯒꯅꯤ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯤ ꯃꯍꯩꯔꯣꯏ ꯑꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯑꯃꯔꯣꯝꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯕꯣꯔꯥꯌꯥꯡꯕꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯎꯄ-ꯄ꯭ꯔꯙꯥꯟ ꯑꯦꯁ ꯃꯅꯤ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯑꯄꯣꯛꯄꯤ ꯑꯦꯟ.ꯖꯤ. ꯕꯕꯤꯇꯥꯅ ꯍꯥꯏꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛꯇ ꯀꯨꯝꯕꯤ ꯀꯣꯂꯦꯖꯇ B.A. ꯐꯥꯔꯁꯠ ꯏꯌꯔ ꯇꯝꯂꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯐꯣꯝ ꯂꯧꯕ ꯆꯠꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯈꯤꯗꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯋꯥꯀꯠ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯍꯤꯡꯂꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯦ ꯍꯥꯏꯅ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ CSOꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯣꯡꯗꯣꯛꯈꯤ ꯕꯣꯔꯥꯌꯥꯡꯕꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯎꯄ-ꯄ꯭ꯔꯙꯥꯟ ꯑꯦꯁ ꯃꯅꯤꯅ ꯍꯥꯏꯈꯤꯕꯗ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯂꯥꯛꯄꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯉꯉꯣꯝ ꯁ꯭ꯔꯤꯅꯤꯕꯥꯁ ꯆꯍꯤ 13 ꯑꯄꯣꯛꯄ ꯏꯕꯣꯇꯣꯝꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯅ ꯃꯍꯩꯔꯣꯏ ꯑꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯏꯂꯦꯟꯗꯒꯤ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯍꯥꯏꯋꯦꯒꯤ ꯁꯔꯨꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 60 ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯏꯟꯗꯤꯌꯥꯒꯤ ꯂꯨꯛ ꯏꯁ ꯄꯣꯂꯤꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯔꯒ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯊꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯂꯤꯕ ꯇ꯭ꯔꯥꯟꯁ ꯑꯦꯁꯤꯌꯟ ꯍꯥꯏꯋꯦꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛꯇ 60 ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯁꯔꯨꯛꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯠꯊꯔꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯏꯂꯦꯟ ꯌꯥꯎꯅ ꯁꯝꯅꯒꯗꯧꯔꯤꯕ ꯇ꯭ꯔꯥꯟꯁ ꯑꯦꯁꯤꯌꯟꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯏꯟꯗꯤꯌꯥꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯀ ꯄꯦꯁꯤꯐꯤꯛꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯀ ꯁꯝꯅꯍꯟꯕ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯂꯤ 12ꯁꯨꯕ ꯑꯦꯁꯤꯌꯟ ꯁꯃꯤꯠꯀꯤꯗꯃꯛ ꯂꯥꯎꯏꯁꯇ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯦꯁꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯤ ꯆꯠꯁꯤꯟꯍꯟꯅꯅꯕ ꯄꯣꯏꯟꯠ 10ꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯏꯪ 2002ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈꯤꯕ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯏꯪ 2012ꯗ ꯀꯤꯂꯣꯃꯤꯇꯔ 1,300 ꯁꯥꯡꯕ ꯂꯩꯕꯥꯛ 3 ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯗ ꯁꯝꯅꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯪ 2015ꯗ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯍꯥꯏꯅ ꯃꯇꯝ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ 3ꯒꯤ ꯁꯝꯅꯔꯤꯕ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯏꯪ 2010ꯗ ꯂꯣꯏꯁꯤꯟꯕ ꯍꯥꯏꯅ ꯅꯧꯅ ꯃꯇꯝ ꯑꯃꯨꯛ ꯊꯥꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯣꯏꯁꯪꯀꯔꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯏꯟꯗꯤꯌꯥ ꯃꯤꯗꯜ ꯏꯁ ꯌꯨꯔꯣꯞ ꯏꯀꯣꯅꯣꯃꯤꯛ ꯀꯣꯔꯤꯗꯔ ꯑꯁꯤ ꯑꯃꯨꯛꯇꯪꯕꯨ ꯁꯝꯅꯍꯟꯕ ꯉꯝꯈ꯭ꯔꯕꯗꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯏꯂꯦꯟ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯍꯥꯏꯋꯦ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯗꯒꯤ ꯊꯥꯏꯂꯦꯟꯗꯒꯤ ꯃꯦꯁꯣꯠ ꯐꯥꯎꯕ ꯁꯝꯅꯍꯟꯒꯗꯕꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯔꯒ ꯊꯥꯏꯂꯦꯟꯗꯒ ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯗ ꯁꯝꯅꯍꯟꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯑꯅꯥ ꯂꯥꯏꯌꯦꯡ ꯏꯗꯨꯀꯦꯁꯟ ꯑꯃꯗꯤ ꯇꯨꯔꯤꯖꯝꯒꯤ ꯂꯝꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕꯅꯤ ꯂꯩꯕꯥꯛ 3 ꯍꯥꯏꯋꯦꯅ ꯁꯝꯅꯍꯟꯕ ꯑꯁꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯁꯦꯜ ꯆꯪꯕ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯊꯥꯏꯂꯦꯟ ꯐꯥꯎꯒꯠꯅꯅꯕ ꯁꯦꯝꯈꯤꯕ ꯑꯦꯁꯤꯌꯟ ꯍꯥꯏꯋꯦ ꯑꯁꯤ ꯀꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯂꯥꯎꯏꯁ ꯐꯥꯎꯔꯒ ꯚꯤꯌꯦꯠꯅꯥꯝ ꯐꯥꯎꯕ ꯁꯥꯡꯗꯣꯛꯄ ꯄꯥꯝꯂꯤ ꯊꯥꯏꯂꯦꯟꯗꯒꯤ ꯃꯥꯁꯣꯠꯇꯒꯤ ꯁꯨꯀꯣꯊꯥꯏꯅꯆꯤꯡꯕ ꯁꯤꯇꯤ ꯐꯥꯎꯔꯒ ꯕꯦꯡꯀꯣꯛ ꯌꯧꯒꯗꯕ ꯑꯦꯁꯤꯌꯟ ꯍꯥꯏꯋꯦ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯌꯪꯒꯣꯟ ꯃꯟꯗꯂꯦ ꯀꯥꯂꯦꯋꯥ ꯑꯃꯗꯤ ꯇꯥꯃꯨꯜꯅꯆꯤꯡꯕ ꯐꯥꯎꯔꯒ ꯏꯟꯗꯤꯌꯥꯗꯒꯤ ꯑꯍꯥꯟꯕ ꯒꯦꯠꯋꯦ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯣꯔꯦꯗꯒꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯣꯅꯨꯡ ꯀꯣꯍꯤꯃꯥ ꯒꯨꯋꯥꯍꯥꯇꯤ श्रीरामपुर सिलीगुड़ी अमदी कोलकाता फाव किलोमीटर 2,900 हेन कंफाल की लंबीदा समनगदौरिबनी
हाईवे की ख्वाइदगी सांग सरुक असी इंडिया ओइगदौरी दुगा ख्वाइदगी तेनबना थाईलैंड की सरुकनी इंडिया की ओइना हाईवे की हान लैरम थोंग हुम्फुग मापन अपग्रेड तौब यावरी थाईलैंड की ओइना किलोमीटर 30 की लंबी अमसुम थोंग सेम यावरी थाईलैंड की ओइना दी प्रोजेक्ट की थबक अयामन लोइख्रे इंडिया की ओइना सादा 50 की सांग लंबी असी सेम साब लोइख्रे ख्वाइदगी सोथरीबसी म्यांमार फाउदुना सकदबा हाईवे परिंगी म्यांमार इंग्लिश सिंगनिगा कुनगा मथोय लनमिना कु तौदुना लेंगाक पाइसन खिबमदी कोविड-19 पैंडेमिक न सिंगबा मरम क्यादगी हाईवे की थबक सोथदुना लाखिबने गाड़ीगुंब लंबी असी लोइदुना सिजनबा याबा फिबमदा लैबा मतमदा इंडिया ना थाईलैंड खक्त नतना मलेशिया सिंगापुर अमदी अतै ईस्ट एशिया की लेबा कयागा ललोल इति की थबक चावना खुदोंसाब फंगने हेनसु पाउस्ता मखाताना फोंदोरकली मखासा थरक पोइना टोप पावमदा सुमना पल्ली इंडिया की इंटीग्रिटी अमदी सोवरेंटी द सिंगनरगलबदी कैदोंगाइदा तुमिना कक लैथोकलोय रासना इंडिया ना कनागुंब लेबा अमतबो यeknabagi वखलोंदा कैदोंगाइदा लान तौखिबा लैथि अदुब लेबा असुगी इंटीग्रिटी अमदी सोवरेंटी दा सिंगनरगलबदी इंडिया ना कैदोंगाइदा तुमिना कक लैथोकलोय हाइना यूनियन डिफेंस मिनिस्टर राजनाथ सिंगाना फोंदोखरे वाफम सिंगसी वेस्ट बेंगल की सुकना मिलिटरी स्टेशन पांथोकीबा शास्त्र पूजा की थौरम अथोब मिथुंगलिन ओइना सरुक याबदा राजनाथ सिंगाना फोंदोकीबनी थौरम अदुद अथोब मिथुंगलिन ओइना सरुक याखिबा राजनाथ सिंगाना हाय लेबासगी ngमखै परिंग शांति लैनबा आर्म फोर्स ना पाइखलिबा थबक थौरम कया सिंग अदुबो थागतलदुन हाय दशहरा हाइदिबा कुमैसि अरानमसु असुमबनी ngममी हाय उत्प कुमैमनी असिगुमना मियोइबगी पुंसी कन्ननबा होनबदा लेबा असिगी सिक्योरिटी पर्सनल सिंग असब थौदांग लौदुना लाकली हैन फोंदोखि डिफेंस मिनिस्टर राजनाथ सिंगाना मखातानम फोंदोखिबदा लेबा असिना ngasi फाव कनागुम लेबा अमबु यeknai हाइबगी दमक लान हौखिबलेति लोइनना लेबा असिगी इंटीग्रिटी अमसुम सोवरेंटी अमदी लेबा असिगी रिलीजियस थ्रेट अमदी ह्यूमन वैल्यू द सिंगनरगलबदी लेबा असिदा अचौब खोंथांग अमा लखोटपा कैदोंगाइदा थिंदबा तौर हैनसु फोंदोखि ngasi पांथोखिबा थौरम अदुदा लेबा असिगी चीफ ऑफ द आर्मी स्टाफ जनरल्स उपेंद्र द्विवेदी डिफेंस सेक्रेटरी डेजिग्नेट्स आर.के. सिंह ईस्टर्न कमांड्स लेफ्टिनेंट जनरल्स रामचंद्र तिवारी डीजी बॉर्डर रोड लेफ्टिनेंट जनरल्स रघु श्रीनिवासन सिंह डिफेंस की मकोक थोंबो ऑफिसर कया सिंसु सरुक याखियरी मकासा थरक पोइना तोपा मरुइबा पाउखरना से मिनिस्टर की आर्टिस्ट सिंह तेंगबांग की खुदोंग चाबा लौमिनसी एमएलएटीएस अरुण से मिनिस्टर की आर्टिस्ट सिंह तेंगबांग हाइरिबिस की मसीना पीरिबा खुदोंग चाबा सिंह लमदम की आर्ट एंड कल्चर की लमदा थबक तौरिबा आर्टिस्ट सिंह अमदी लमसिदा थबक तौरंबा अहल लमन गुरु सिंह लौमिनसी हैन वांखै केंद्र की एमएलए थांगजम अरुण कुमार न फोंदोखरे संगीत कला संगम खुराई लमलोंग लिंखतखिबा सही हुमफु मपुंग फरकपगी थावुम थाबुम अहुम सुम सथरकपा डायमंड जुबली थौरम लोसिनबदा अथोइबा मिथुंग ओइना सरुक याखिबा एमएलएटीएस अरुण कुमार वाथाकि वफम असे फोंदोखिबनी मागना हाय मालेमदा मणिपुर बु मसक ताकलिबा आर्ट एंड कल्चर असि योखनाबिगिदमा संगीत कला संगम असिना सांगलबा सही हुमफु असिदा सही खुदिंगी प्रोडक्शन अनि पुथोक्तुना लाकलिबसि साक्थोक्सबनि नुंगाइबा फावी तुंगदा थोलकदबा थौदोक वाथोक्सिंग उबा ngamba इपाइपुसिंगी हैसिंगबसिंग अदुबु कुदमलोन हाइना खांगे मालेमगी मसक नायबा तुंगी थौदो वाथोक उबा ngamba सकनायरबा मियोइ सिंगुम अखोइगी इपाइपुसिंगसु मगुन चेलंबसि साक्थोक्सनिंगाइनी अमरमना सखलबा जापान कोरिया दा थाइनगी लेंग पथापसिंग हिंगनबा होनरिबा सिगुमना इरमदमसिगी इपाइपुसिंगना सथरंबा लेंग पथापसिंगसु हिंगनबा होनमिनसि हाइनसु एमएलएटीएस अरुण कुमार फोंदोखि ngasi थौरम अदुदा सोबिनियर अमा फोंबगा लोइना सहीगी ओइना पुथोकपा लुया लाकपा कुमदम लोन हाइना मिथोनबा फोक डांस अमसु उटखियनसु पाउसना मखाताना फोंदोरकली अतोपा पावमना अनौबसिंगी डिस्ट्रिक्ट सिंग सेमखिबदु हाना यंगसिनबा मथौ तारे एमडीए कांग्रेस लेंगाक मतमदा मणिपुर की अनौब डिस्ट्रिक्ट निपान सेमखिबा मरु ओइना सिंगी अनौब डिस्ट्रिक्ट सेमखिबदु अमुहन यंगसिनबा मथौ तारे हाइना मणिपुर डेमोक्रेटिक अलायंस एमडीए की कन्वेनर एम तोम्बीना फोंदोखरे बाबूपुराद लेब एमडीए की ऑफिस तंगसी पांथोखिबा पावगी मिफममदा एम तोम्बीना मथकी वफम असि फोंदोकलदुना मागना हाय सिंगी डिस्ट्रिक्ट खरा नंगना सेमखिबदु करिगुंबा रोल बैक तौब ngamlabadi manipur da hojik lairi isu si tangkhaya madi hanthan bada asopa mateng oigani
Amarom India government, Manipur government amasum UNC nakal ohungi marakta ngarang New Delhi da makata na wari sanakiba dubu mangno sogat pangdokhi. Hausu Manipur thukli bi irang asina maram oiduna maite na national highway sing phaudana satpada khudong sadabana flight satna bkhona bada misam kya awaba kya mai unari. Maram asina national highway sing da matik sana security thamduna mitai singna national highway phaudana satpada asoi angam yaudana satpangamnaba langana akan mathabuk lokhat piu hairadana hiramasugi matangda MDA gi miyoi tarena sahaba tim amana governor Lakshman Prasad Acharya ga unaduna point kya yawba memorandum amasunga si pisin kriyadi governor pisin kiba memorandum aduda yawri bo afam singdi Indo Myanmar border ngamkhai sambal khabagi thabak athuba matamda loishinna ba center da dakshin biu athuba matamda Manipur NRC implement tobiyo amadi Imphal Dimapur amasung Imphal Jiribam lambi ani sida ayat apan yaudana satpangamnaba center na sabsaba thapak lokhat piu relief camp da laidiba singi rehabilitation gi thabak lokhat piu haibasini pawgi mifam adura saruk yakhiba MDA gi chairman Dr. PS Zilasnana phongdokhibada ngasi governor da MDA gi maike digi taksin ki wafam si governor na lumna lawga loina center gi mari lainaba singda yehongani haibagi thajaba pirakhi hairenasu paw sida makhatari makasa tharak poina to papaomra andro miyam gi wakat mifam pochagi mamal handhalu pubu thangma ngamloidaba sel gi demand magi sangraba yadraba potlam gi mamal khudak ta handhalu pubu thangma ngamloidaba sel gi demand khudak ta lepu haiba demand tawraduna maira pai bi apun malup andro na sindra andro mamang lekai kaithel sangda wakat mifam phamkhre miyoi sani gi yangkhai gi mathak saruk yaduna pangtokhi bu wakat mifam adugi matangda maira pai bi apun malup andro na phungdokhibada ngasi iram damasida noma kangna hengalakliba noma gi sangdraba yadraba potlam sangi mamal wangkhalakliba si laigana kariguma amata miyeng sangdana miyamna wariba si khangsin usinadana leidi thawong ngasi asauba miyoibigi hak khongauna bani noma gi sura nomnaga saramba sing irang asina maram oiraga asauba saithing ama piduna lakli noma gi sujaduna sel tanjaramba sing sufam leirakta banamadi thagi tolop amadi noma gi khusuman piramba mapu singdusu asauba sel gi demand torakona maram oiraga senmi singi kusuma natraga tolop pibada saithing ama pidi habisi khangna laishiliba Manipur ngaktaba ngamdi nomagi sangdraba yadraba sing pusilapura national highway sing sanglakliba potse pubu truck singda pubu thangma ngamloidaba asawo senfam kya lawbana Imphal yorakpada potchagi mamal atia pa no khalakli central government ki subject oiriba national highway sing sathariba truck singda sel gi demand ta holiba si India lengana Manipur miyamasi thawai usita bani hane lawi adu khaknatna national highway da free movement tawhanba ngamhandaba sisu yamna lebak thibani masida center na miyeng sangpham thui nomagi sangdraba yadraba posagi mamal watlingai seraksida thokliba lan sida khul ngak ki tanja lawraga lup kaya mana pan dukan grocery dukan pharmacy school college hospital na singba kaya da sel gi asaw pubu thama ngamloidaba demand tawksinduna miyoi kya amadi dukan natraga na masagi sintha leptuna khangnaba kya yorokli asiguma tanphamasi yoroklaba phawba thalenga asina tumina lesiliba karigino athuba matamna nomagi sangdraba yadraba polam singa sigi mamal khudakta hanthandrabadi amadi sel gi demand tawriba lup singna demand khudakta leptrabadi laikai khul sing punsilaga asauba miyam gi kholaw lawna sem sarakloi hainingai leiti habisi lengang na amadi sel demand tawriba lup singna wakhal tabiu haina thamlakli wakat mi phamadura pochagi mamal control taw Manipur rule of law ngao misam yamna ki hanma lepo haibina singbu play card amadi kholaw singsu lakhi makasa tharak poina to papaw Federation of Haumi gi mapokumon pangtokre apun bana mai pai haiba panamda khunthak amadi khunkha gi yek salai leiba furukun nga manga gi lusingba singa loidana Federation of Haumi gi tare suba foundation de pangtokre lobasigi publicity secretary huidem barana thadora kosirol man hai Federation of Haumi gi general headquarter organization gi publicity President Sapamsa Jadumani na athoiba mithungnen oiduna pangthokpa thoramadda hausik oiriba kuki theory singna kumja English ngani ga kun ko humdagi me ahumdagi ngasi phawbada leptana satharakliba mihat mipunamadi toina landarak pasigi matangda karamna theory singa sibu thengnagani haibagi matangda wafam kya puthoktuna khanaki tawriba lanasi iramdamasida lairiba furu kudimakta landabani haiba wafam puthoktuna khanaki kokina namna taba mafam singda Puruk kuding maki miyoi singna satok sen tawbuda apan mapiba
ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯍꯦꯟꯒꯠꯂꯛꯂꯤꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯄꯤꯕ ꯆꯩꯊꯦꯡꯅꯤ ꯍꯥꯏꯈꯤ꯫ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯕꯥꯎꯟꯗꯔꯤ ꯌꯥꯎꯅ ꯚꯥꯔꯠꯇ ꯇꯤꯟꯈꯤꯕꯒꯤ ꯕꯥꯎꯟꯗꯔꯤ ꯑꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝꯗꯥꯡꯕꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯨꯀꯤꯂꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯣꯏꯗꯕ ꯃꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯃꯃꯤ ꯁꯝꯅꯕꯒꯤ ꯊꯕꯛꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯉꯥꯛꯇꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯂꯝꯗꯝ ꯑꯁꯤ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯀꯌꯥ ꯊꯥꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯥꯏꯅꯕ ꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯅꯕ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯅ ꯄꯨꯟꯗꯨꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯂꯨꯞ ꯑꯁꯤꯒꯤ ꯃꯄꯣꯛ ꯈꯨꯝꯑꯣꯟꯅ ꯂꯥꯛꯄ ꯑꯁꯤꯗ ꯏꯔꯩꯄꯥꯛ ꯑꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯌꯦꯠꯄ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏ ꯐꯥꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏ ꯐꯥꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯋꯨꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯁ꯭ꯇꯥꯔ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯂꯪꯖꯤꯡ ꯑꯆꯧꯕꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯊꯤꯗꯣꯛꯄꯤꯗꯨꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏꯕꯤ ꯇꯦꯔꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯪꯗꯕꯁꯤꯡꯅ ꯐꯥꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏꯕꯤ ꯐꯥꯕ ꯂꯥꯛꯄꯗ ꯃꯨꯟꯈꯤꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯊꯨꯕꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯜꯂꯨ꯫ ꯂꯣꯏꯅꯅ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏ ꯐꯥꯅꯕ ꯍꯣꯠꯅꯔꯝꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯑꯆꯨꯝꯕ ꯊꯤꯗꯣꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏ ꯃꯔꯥꯜ ꯂꯩꯔꯝꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯇ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫